CHURACHANDPUR district ki manung CHANNA LEIBA LAIKA AMADI MOLSHANG Rom dagi Kuki Khutlai Paiba Shing na Tronglaobi da fit tara Rom Shangba bom ama KAPSHILLAKPADAGI yunggi AMANGSHANG AMAGA MANDAP ki GI sit na KHABA PHAKLANG gi SHARUK KHARAGA AKAI ATOI THOKHRE LAIBAK PHABADAGI ASHOK APAN di YAOHOUDRE HAIRI Thaudoka Sing asi ayok pung mari makhairom tarakpa adwaida thokibani Thaudoka adugi matangda khunja Singna phongdorokpagi matung inna ngase ayok pung mari makhairom tabada Kuki Khutlai Paiba Shing aduna bom ahum kapshillakre bom ahum adugi manungda anidi lobukta taduna pokhaikhe aduga amana yumlakta tasilakduna akai atoi thokhankibani yumlakta tasilakhiba bom asi ki machet amana pokhairakduna manak nakpada leiba mandap ki GI sit na KHABA PHAKLANG adusu akai atoi thokibani bom adu pokhai khraba matungda matam ikan kanadana high canal amate galmon khulda leiba CRPF personnel singna bom kaplakliba maikai adomda nongmai round kayarom kapkhe Kuki Khutlai Paiba Shing aduki maikai dagisu nongmai round kaya kapshillakhi nongmai kapnariba mafam aduda Bishnupur district police ki ahenba force changsilakre Hauzik faubagi oina thodok aduda Ashok apan misiminat yaubagi paudi leitri thodok thokfam aduda Moirang SG MLA Thongam Santhi so hakteng nana laktuna yengsinkre loinana High Canal da Bishnupur district ki SP KSS Rabi Kumar laktuna yengsinkre Central Force ki ahenba team singaloinana mafam aduda search operation chathana bagidamak changsinkre haina su pawsina makhatari